Good morning. Northeast Windogi News Analysis ta mayam puna magpu taramna okchari ngasi Imphal da phongna khiba pauche singda yawa maru oiba pau khara khana naina janabagi damakta aikhogi studio sida lengsindona lebiribase Manipur gi saknai raba All Manipur Columnist Union gi oza Saukrakpam bubol ni oza bu hanba mukta da taramna okchari oza thakachari oza han badalak janing base khoigi ngasi gi pauche ambagi su headline oinariba Manipur gi mall phai amasung songkong da AR ga kamna bada UK ane gi militant ama lay kidre haiba pausina ngasigi pauche ambagi su headline oinari aduga oza aikhoigi haujikan se Manipur se kapna ba khotna ba se adum leptana adum thokpa aduga aikhoigi chingi district singda aikhoigi operation chathakiba aduga tongan ba khuchu khulai ke ama polam ke ama phagat bagi pauso dumak leiri oza sumaina id kapna khotna bagi thokdok se adumak Manipur sida ngasi ngarang haijaba tare adum leptana chatha bagi thok bagi thokdok se adumak leiri pau sida kamai ni engbe aysa dajita maroi ba pauksing ngasi gi yamna maman yamle numit hai tare jun tarani pan gi numini se sida hogi se phongjing na phajara ba headline ching porakli adugi manungda amani dajida na pukhalai ba se ahan ma North East Window gi viewers sing tai kuna pa thamjari loinana June 19th 2001 gi thogok ta thawai na pontha pi khraba singi marak ta su koi newtv gi koi mayam pun gi mai kai de gi hai tare koi gi slanjali katpa koi kanu to koi uchari respect uchari aduga tasengna hoji hangkhriba wahang yuken NA security forces ki khut thongna bagi kanoma lakpasi masi kano phai haiba tare maramdi terrorist ki mafam leiti haibadu utna bagi kanoni thodok ni haiba tare UKNA se aikoina adum khangra lai ko thodok kaya da ambush tawbada mifa mipun tawbada extortion tawbada adum involve torga lakpa haiba tare aduga Manipuri apun bagi furu kuntra tare nipan mapan gi leminari ba singsi united magi unity we issues da no mura thabak tawgi daba yam sectarianism da yumpham moiba koi gi kanglup amani aduga foreign kano haba tare kano outsiders and immigrants mayam ga nexus leiba aduga proxy kano terrorism gi thabak kaya su chatha ba haba tare adugumba involved to port amani adu security forces ka makoi ga khuthona bada makoi laitaba yawa habiduni tasengna mioi bagi hak ama yenga kandadi malim gi thoknariba conflict situations whether international armed conflict situation or kanoni bagi non international armed conflict situations laiba even talami singi kan khulai thadok laba phawba da ko adu laitaba matam de akhoi nuai taba phawi human rights phawi adu bute malim da terrorism gi mafam leiti haibasi kadum kanoni himioi bana sakhola pudagi la avani then 9/11 gi akhoi gi ahongba lakhri bani World Trade Center gi matung dagi di ko sigum baga se akhoi urga la ibani aduna haiba ki UKNA gi magi terrorist activities yam hakman ba haiba tare atasengna security forces ki kano ji thabak si tajida kanoni ngasi ta katang atraga maraktan nong phatoka tawbasidi kano understanding le hodabadi soidin tawba man basu dum yawi massive and continuity am le rakanda hairiba kano je crackdown tawbase akuni am toina hairiba kano tawgudabani habasi musi tawgudabani habani khudumuna harbada yengu sai kya ko misam miyam kaya gi miraw khon adegi laitaba displacement me three da peace rally da khulai pai ba sela yaure na khanga baduda kan military crackdown tawdribani habani da madu tawshalamaga madu yaroi bharat ke leiba constitution bharat ke leiba ain adu land of laws da sigumbo kan ji yadi habase haibani asai da inomoi paraga karigumba ma kan polak ta kaida harap kanoni ulam bada ai adum kanoni hore ngal ai daga natraga ai adum ai phadini punduini haibani da natrani da jida ado mi chida adu tohoidaba thabak shanti gi rally gi mingda khulai pang paring pu satla kanda akhoi gi karim te yengchin da ba adugi makha tar pu da akhoi gi mihan mipun gi jeri gi thogdo ma hi ro gi tam yam thokhi ba du da madu akhoi gi
akan bang sai gi search tawdana madu crackdown taw mudi kana du leite habani only thodu amani khatang da mamang da amarka amuka thokre ko adu ngarang si thu e aduna smai tawdana sai gi terrorist ki thabak tawba terrorism gi thabak tawba khutpu sing asidi adu ki mati ka koi continuity leina ngasai gi masi maru phangna muthat kadabani haiba kanu se masi ina thamningi aduga ngasi gi thawduk ngarang gi thawduk adu misam ni gaina haibina claim to bugasu kano adu makata na oja hojiki sigi matang sidana khigi tongan tongan ba MLA sing le jamang haukip na su phongdok pada mokoi sing lei khidriba mioi si khigi micham ni haidi militant na te investigation chathaga dabani aduga authority gi village authority gi site gi su adugumba haidi militant ni haina phongdok ba wafam se aduma thengnari boja lakchani gi wafam nai khoina makoi micham ni haibagi matang se dai khoina ujaba matamdadi photo ga kona na uba matamda su khulai ga kona na hek uba haidi micham ni haibagi mong mandaba mayam so dum uri ba sumaina tongan tongan ba mioi sing na khoi gi micham ni haina claim tawbagi matang se oja false allegation ni haina lobi abra kari di haibi ning oja tajida kanuni yam seng swaida ikhoina yamin nagadaba fruit mayamgi mission miyam den magi authorities in yamin nagadaba posak ama hairagadi ngasai gi moigi oiba kanu se lan de nongmei kapaga panu du lan minati haigumja ne na nadra aduna ngasai gi khulai pairaga misa banghai da haijin baje masigi record singatang ngasai gi maruina sin kuki kangbu dagi me thri dagi hawrakpa madagi mamang dagi su ko kongkok te history me am isan ba lari kasi ma thong song khangdana isan ba dagi 1917 to 1999 gi anglo kuki war gaina adum haiba tasengna madu kano ningthoi kari gi ba wari natabida maitai macha singa kham sana jawbuna lusingaga tawkhiba khongjai lan haibadu de khoi khangi haibni da madu force level gi mayok to manipur pumbagi oina government gi makha dagi even naga gi kanggu satlibani even atopa phuruk ki satlibani adu second phase mathang lakpada kuki gi thana bo honarak pada khongjai gi thana honarak pada collectively masi ya kanu force level si ya gumji pothang pot puna bang sai gi france ki kanu sida ya gumji haiduna ekoi gi thingi bagi posak ama khaki part ama adi oyebako madu collective manipuri yo perspective te yengadong ni haibani da ekoi na kana yengi base aduna jadonang gi movement I ho du koi gi kabui gi natraga jalialong gi khatang yengba yaro haibani da british ki mayok te entire sinner iyo process to da sai gi khongjai gi adagi kana jadonang gi adagi akoi tongan tongan ba koi gi napilang gi kari gi mayam lai khra haibani da ara sigi mayam ji 1991 gi buk tholo idina si collective asengba asumba puari ni haibani da madu natte yam sectorial ni de yumpham oira kanda manipur demolition theory amagi manipur thugaina bagi wakhalo namada laksalakpagi pot ama adum sagalaga laibane ko moise si akoi mada hatagi matang je khangwina ji oida banga tang ngangba misam kanu du akoi gi sengna yung toidraba kanu ki rimski wathok nangna dum lakani khangri ko adugumba pot mayam du phadi haingam ni kaino phare khangaba phari ba pot adu phadi haingam bagumba adagi amuk kanu akoi gi hatte haigumba adagi adugu moina loina mak tawba nga tawaiba asigumba tahoida tawsanba haijinba khochanba se amasi hangta chathariba mi ahungi marak sida uriba se ekoina yamna kopna document tawba changi aduga phajana masi tahondaba changi masi wipe out tawba changi aduna security forces na laukhala iba thabak singa se masi nga ki goiba nataba singda kulai paiba mayam ma free hand thadu aga manipur da terrorize taraga civilly oiba kanogi administration da atuki matik chauna kaiba phiba ma leiriba se laksanaba kana aphaba khudam nena saman thamge ko hoi oja do makhata na sigumba oja na su do mayam am panbiri haitare tongan tongan ba thudok mayam sumaina thoktuna leiringai marak sida khoi gi paliba lengak BJP sina kari gumba action amata lokhatana adumak leiba se sisina takpada ekhoi BJP se militant sing sogatpa haidi sarkar ni haina loba yabra kari pafum thamni adum kano ekhoi gi wangang draga so adum ta ba sa ni ma gi kano ni
silent is consent kind of high dine to me let him yard terrorism I am a Tori Patava Tabak no one to Tori Tabak the Miangi can Tori Mayam sing make up me out con the Taliba the Ladena security late river and Kali Tokani or any Tokani anytime the Sivia Mayam Sida to me the relation by the consent of Yavaduna Tajidana Hari Batuda Adum Tava Hibatari I demarked up Munisang even in Rajasawagi election to candidate Amatang Lakpading and Tana some Kagi Bagiwani Kasi Sengava Numisi Juntarani Panjidega Toxalakana popularized or Mate Nagagi with a Porkadu Akogi Hek Kanoga Voluminous Uhenava Sinbagi Kanoga su intensanga Yaubra Aduga Nagagi Lady Posak Abuduga Mategi Lady Posak City Matena Gulalo Nagana Gulalo go Ngasagi akoy tana thana yadraba akoy kanoma chari mari makak lady banaga akoy kano singi marakta maitai singi marakta sidi kana phana ai oiba even kano gi NSN IM gi 97 gi lakpan moi gi ba Nagaland gi wari oigera adagi kana Manipur nationalism gi wari oigera ko phana maduna hariba furup mayam gi nagagi furup singa maitai gi furup singi marakta homin kamin narakpada thana Yadraba, yellow me, women Narakagi, Ama Labase, Masina, Swamamo, Sigumase. Aduna, Aquina, even 2001 gi without a limit kind of Toracana, as always hope to the mid to the Mita, Mariga, Sidanga, Shivan, Missigi, 2001, Daga, Lake Riva, Koimika Miracle, Akoi, two Sungiko, Adugi Matunda, Maria Magatarani Pan, Hojik. Kreku Pata Manipur Miamna P Sintana Kogi cannot Toribani lay highlight cut even Hojik cut Livaneva. Simak Uduna so Aquina Laiba Matam Dugi Weba Arakang Lan Kiva Korkivanatraga Tawina authority a sentence can sing in a Lahan Bakulan Mayamda Nindo Yan Kitang Nindon Pomna Giva Yanadaba like Hagasunga Sidum Punda collectively who walked on Minava who Matina Gagi Posa Malainisia. She cannot have the Pangamuheva. Either Lalagasu, the Matain Lalagasu, Matain Pang and Lalagasu, the Ladina. Sigi Maratagi Massage Manipurini, saying a conservative Corina from Ta, Galajava, Mama Libani conservative singing Maraktadi, Asian Dakar, later Suma to pull up Minargas, Navangambagi, Spiritu, Equida, Machine Equi nationalism, Aquis, he is actually the Lapagi protocol. Maduga Togena Canbra, Cano Side Lan, Honaga Canba, Aduguma Man, Mr. Yawa, Vangasai. And again, Amadi Langak, she would lady bra, later, I have a question to neighbor. Consisting Matung in the Yamdra, the Emilia trying to Lagadoni, Lahande, and then Unified Command, Canosina Karai, the Lake Hinosi, Mr. Pagadoni, Paidi, and they get Amukshu, Canoni, Karimata, Masai, Canoni, Swagi, Sorokola Stava, Madagi, inauguration, Gikanoka, Yumba, Amatawa, the Sigumbo Canokarako. Mayam high Duniki, a canoni, Kendra Giva, canoni, same word, the same weaver, a district show, Adugi weaver, Canada, La Senda, Sentana, Conabacariumakara, the Tawlay of Blacko, Adugumagiga, Haineris, I don't know, this is a Namata load over Aduga, even condemned over compensation people, Swipe Haka Piba, Sigi, Mayam, Swai Mamangi, government, the Hauraga, Yangadoni me, and Hausuka in Latava, Ladyba, BJP Sagas, and Susangel, even Magi model. Haimadi heck like a former CM Naga Tolkomatam the Singna Kanona Misana Taurage Kantampana in a Tauro Harianas hide the Yedam Hograbani Madugi Wiba Kano Yankan the Hausic Karim the Toyaro have the game of the Boy and Masuya Gaina Haineris here Aduna Masi Kanoni Aqui incompetency the Aquimiang is imperfect Hibatare Matic Sana Sana leadership kick and no Mayam say when a target kidaba Aduga Okan CM Sicarino Aduga Minister Zicarino Aduga Emilias in the Carino kind of legislature Nika and Haiba Adagi Maduna Amukshu Carino Barki Malung de TAJIDA Aqui Kanoni Central list, state list, concurrent list
risk and the residual risk nang sai makan khaidu okanda state ki power center ki power aduga ngasai gi center state ani na tongmina gi dawa aduna taba hen ba residual list ki kanu ga lairi ba mayam se munna madu khoi MLA dagi hona khanga dongne khang ai di khange na di lobuni adubu khangam da du gi wani masi khang mami thagalak taba ai khoi gi su ira leita ba natti ha ba du gu yongna aina yaushan mani ko hoje kanu mihusing khatang gi maram natti ga na su khoina sukang khang ba khang na haira su khangaroi do ba aduga ai gatna saigi kan tutor ma thamasu khangaroi do mihut oibagi kainong khak akhoi da yauri haiba ko ta sita si mayam si collective kainong khak soirakpa sigi kanu si akoina ui haibani da madugi mami duni ngasi akhoi gi leiba sarkar asina adum tamthiraba ngasai heta matum kha aga kanu mission miyam hat pada karim tawdrabani kaidorgi akhoi ge kandiem tawbo aisibu ning thau hairo natraga kana CM bu hairo magi hek kana maktada mayum maktada manipur se magi mayum natro mayum gi maktada magi oiba kana imung amung natro magi praja amoiro phur kunthra tre ni pangi misam amabu matuk ka aga hala kanda asnu aite hakchan na lowi haibna leiba se masidagi hena tuonba du upai leitra kana si leiti chidi ting phudokada bani haibni da aina haijabadi kasna te sen thumudi pai ni lan thumju pai ni matam khare kanuni sakti di laini sahi sam di suna hingoidana alo puari gi kangkhong do uful loina laini aluga kanuni miyoibugi puari ningsingba haibase afabagi ningsingba haiba phattaba haiba ningsingba mako even Nelson Mandela Gandhi nungdi bu boiro sun ningsingbagi maiki perspective amako Janata irabot lamyan birabot ningsing bagi perspektif amana so Idi Amin Hitler adagi Nazi kari ningsing bagi makal ani lay asi khanga da bani ko aduna sigi sini hena maru widra haibani da pokugi matam khara sana lupa power am paile rakanda ai hek akanu miron khudingi khwai pangdaba government khwai kanu tokdaba lusing ba natraga mihut kana hairaga adum lehogudaba do madu akana hayeng ai surun lon mayam issues ngi mamangda adum seirakani haibani da mina adugi kana to yengadongni samai thongge daita lodi thakachari oja adu do kai khoigi makhata na lakchapeda hauki batha sigi taramanga gi khoigi numituda kangpopu district ki laimakong PS ki jurisdiction manung chana konsakul amasung lairol baifai khul ani gi marakta thoki ba phurup ani gi khulai pai ba masel gi nung mai kapna ba da sokpada gi khoigi RIMS hospital da pukhalakpa mioi ahum haiba tare kuki gi mioi ahum se khoigi laikanari ba kuki military haiba na ahum se maming matha khoigi medical legal case ki register da chalamdre haba wafam ju yauri aza wafam sigi matang da RIMS ki police picket na di CMO casualty medical officer na report pirakta badagi medical legal case ki register da chandabani haina pakhum su pirakli adu oza sigi se khoigi sumaina kuki gi mioi sing asoka panang bada khoigi Imphal gi hospital sing da pura khiba se handak sina ahan banate haijaning ipoza mamang da soduma pura khiba leire adubu handakti khoigi naga gi chinina mioi taruk khoigi sina khoigi masa gi dead body si poba khoigi pulap oina phangba ngamda machet makai oina phangi bagi yamna nungai ta thawdok duga thangna ba haitare adugi hek mathang tarak pada asigum thodok si thokpadagi ekhoi civilian singna RIMS hospital da ekhoi gi thomjin duna asigum layeng ba yaroi haibana chingba adugi mayok ta mayam protest over mayam su thengnaraga asigum yaning da ba mayam leiringai marak sida asumaina leire aduga ekhoi hojiki RIMS da leiramba mioi ahum se amuk ekhoi gi Churachandpur gi hospital da amuk safety tawkhreoja asigumba thodok mayam leibase ekhoi gi RIMS da purak pa Imphal gi hospital sing da purak pa se handak na di ahan bana te du mamang da ya khibasine maram oiraga handak so adumak haidi asigumba se puraga sumaina thokpra adugumba asigumba pulapoina ura kanda oja kari haibini sidani mamang da nainarakibagi train ga samane ko mamang thamgi duga kari no haibani da jida asagi mi ani khanara kanda amana yam thi soe hara kana soibe imung do da khanari ba adugi imung da la kano layeng ya haigum jani ni adu ichantam si yabham thokpa magi ground la haibani da adugi mati kasagi kanoni phare hostage do amabu hostage yadabani gaina international gi kanoni ek against
taking of hostage gaina ngasai ya 79 gi le India gi su ngasai gi hostage si natraga IPC gi adagi then kana UAPP alupun active samai tawdana lairi bani haibani da ngasai gi mi samama phajal laga thamakan da mantik na bana traga kana tawbo ngasai bargain tawbo khotpo gi thabuk se masi yadi na ngasai mi bagi hak se yauri bani ba adudi da ngasai gi kana ni thawdok amada ngasai 13 gi taruk ka kana ni phadok phajin tawna ba 13 taruk le mobo matamda kusina bagi wona posi la akanda hoi adusu phau phajin bagi thokhrga di kusina bai tabak tudi tawdu yada bani na tawkanda sep be ngasai gi nagagi maike di gi 10 ga mari thadu o matungda taruk tu losal laga thamaga ngasai gi yam thina hatu oga tawraga pir adugi wate khoi sauna ba haiba tare misam miyam du phar ga thamaga anda ngasai gi maduda bargain tawnare bargain tawka thadu ko tawda amana sina pir hingna pi ba piri ba khopi ju adugi mate oi ba tamthiba mong da pi ba sigu mayam si mamang da su adum kana sai gi illegal immigrant mayam na lead tawba dominate tawba proxy war sathaba thawdok tu jiri gi kari gi kana tawda adum akhoi ugi ba lai ba du kana laibani abuko mamana khara thoki haibu su amabu re thokre adubu aikoina hospital gumba laidana adagi ICRC gi kari gi adagi international red cross gi kari gi lanpham da ngasai ambulance sokpa yada bu hairo anaba natra kulai ta dokpa kano mayam laijaba hairaga su ngasai gi moina hena conscious oigadabani hena thaoina si thoknaba silanba manbagi kanu dunia ba masai gi irang gi sauthu hanaba aduna masai gi laimakhongi kanu da hana pure kanu ni asokodo haraga ni adum kanu ni magi helicopter service ki myam torin thok adum susanpur gi da rakai da pur ga tawgi ba guwahati da puge ra ama tawra tawgi ba kaidauge haibani da adugi mathakta hari badu kanu ni isam chamna misam miyam gi tara mari gi taruki maraki adugu magi position tawdu natte haibani da kapna ba da sokpa nongmai kapnarga nongmai kapna da sokko kanu jing ni haibani da misam taluk tamthina hatkib duga yam closely link la yana thajari ba posak amma khaki pot adu bui phong phong por akanda sona kanda amu irang sagan hal mase thawoina madu kanu ne madu gyan ta ba mi sing tawroi de ba thabak ne haibani da madu tawgi baduna maram more thokri ba thodok mayam ne ba tajida ko aduna thawoina thoan bani aduna asigum masi tawroi da bani adu bijam tam misam yama akoina even jat bijati khaidena natraga yekna ba khonna ba thidena tamthina so akano individual level da sokna ba matamda hujik su khanari ba kuki khoi laijari dana khoi thadaugi hairo karu thadau MP manipur gi khoi kuki na tiga la iba kholi bi sigi misam miyam mayam sidagi sogopan natraga atopa even kanoni high division dagi misam ma isam jamna kan accident kai da so matamda pukhalak pada kasu tawroi haibani da adu yungna khoi wak akanoni civilization lakwa khoi ni pot ni afang ba khoi pahat hat kani patum na tukani haibadu khoi kanu da yaurakti khoi gi di ari ba kanu da sanna lonsat mayam ne yomaga purak pani aduga even thang yana ba da natraga ka thang ta ajida kanoni khoi gi lejari ba tradition da di yana ba da pura hat pana ta ba kitang i ta gi ba da i ta ri mi du na khuramaga manga kakcharu na pi ba ma adu majati oire ibni ne khoi ji ko ana sigum ba mayamgi sanalon sida masai hantaki matang di yade haibani aduki mati wariba sam yam hatpa tamthiba aduga adu kolai paraga kanoni kapna bada aduga sirba midubu kanoni sona kanda amuk magi yangnari bagi maki duda laying bagi kanu laksan bagi po thawoina tawhalapani haibani da anyway miyam na yade haibaduni miyam na yada badi amata yaroi matung munau sigum masi tawroi da bani aduna kano sigumba kano se issue se yamna consciously yengaga puthagadabani masina miyam horakani haibase hana khangna thawoina hawal akanda nasai gi oiba tongan ba kagi amaga yana dabagi pose bulumina soyan ba mapan thona bagi lambi thirakoni na lawge ko hoi thagachrio ja du ko makhata na lakchabada kangpuk district ki kangchuk geljang sub division ki manung chan ba khun kharada manipur police ki DG 𝐍𝐄𝐿 𝐀𝐍𝐀𝐋 na luchingba security force ki kangbu na pak san operation chathabada khulai mayam phangki baga loina na mi khara su phagat khra ba pawsi yaure sa pawsi gi mari lenan lakchaning bo fam di asigumba haidi operation kai ka chatharak ba khoi DG yauna masama yauna chatharak pa sina khongthang asina khoi gi ultimate solution amadi fangadra haibagi wafam dun kari habini yosa asani hope ni 2023 gi me thidagi tajida su asama yam si tawham thokpa khoi gi kick down tawba adum dhap ta tawlei ba
already lak ta helicopter na hing do na khonjan na pusan na tumam chabang khang da bai pusan gi ba mayam leidana hoji su cobra ga la e dai ne adu cobra adu la gan am kari to dui ba hai bati adu koina kanani manipur da ta tholai ba irang ji 1949 da gi haur ga thola abani kan 50s gi matam da gi red guard leidana irabot gi matam da gi mathang mathang samdarak ta nga si bho da pien da bagi keno si la abani whether merger du annexation wegera aina koi na khara thamai je root causes keno mayam si aikoina kano yeng bagi wani aduna sai gi annexation wegera merger wegera madu kanoni yaning da mayama atawdana madu thola khrabani aduna 60s gi matam da 70s gi matam da madu gi mayama la ibani adigi amu draconia lo tada gi asfa gi kari mayama thamjallaga adi ek sai gi kana merger du da gi party state da gi union tori thina namjallaga dum lakwa ga sai gi mayama sengna melen bharat ki state atai gi na sakhna bhi kana daga lakpagi kana da pura amaga di issues mayam si gi leram do yai hainari duni aduna sigum mayam sigi sai gi neglected the marginalized toba inthok thawoina khandabagi mayam lakwa aina kuina la ita sa ka shina sigum mayam gi machit mayam step motherly treatment haiba tare ko magi citizen amani yang to mayam do adugi mayam di causes mayam aduna pienda mayam duna tongan civil gi upai den ta arms struggle kari gi sangna rakhi bagi wari mayam duneba anyway housing na amuk hari ba posak mayam sing asida lakama tamda terrorism gi thabak ase me ko gi 3 day 2023 gi patala chatharaga lahe haiba sagoi ne khangi bane sida sukto tawdana nga sai yamna miyam sida open secret proxy war ba tawre manipur thugai na sille ga na haibi keno ma lai bani ana sigi marak asida da hojik security force sigi marak tagi nauna amuk akar operation chathara pui wari duni hojik puthore iba point asina singan tana tawram gada bani haibani da tawri si kanoni kan phati aphai haibani da pinda bagi kan sumngang buduni ngantana 2023 dagi tawram magadi micham kaya gi punsi kalam gani haibani da shanti su na hana la amani haibani da terrorist ki maham piram dragadi nomoi sukap kapna da ba mayam amate kanong su suspension of operation jibu kari operation nomoi to sen khai bagi la kari khulai amta kapna da ba kanu jingjibu ang group sing adubu suspension tawre na hawila haijin bangamaga tawri bani state sarkar na resolution akoi suspension suji hantu e hai ra ba yaroi hantu pa yaroi na tawraga ngasai gi central namda thamjallaka na ngasi sigum irang mayam si dum tholli bani adum akoi na si open kanoni hai bani da aduna hadiba terrorist ki kanu mayam sing ado nai khai bagi thabak asidi akariam ani adu ngarang tawri do adu phai haibani da ngantana tawrong gadoni haibani da adu sileraga thama chahi ama taw asum tawrudabagi phim ma durana hayeng ji taw hangsi taw mayam phani haibani da marak sita sida ama thamningina kamnari banung mai thoi ba makhon adagi magi am sophisticated oi ba yamna automatic oi ba rifle kamam ka kana tawrakan da phagal li banung mai sina akoi gi su bigumba adagi kanugumba birin gumba kana ta su put pasi si yong na paza ji minam manu toksna ro hai bani da ji da ayana paza ji hoji kanuni prithvi ji khungang amag oira bani hai bani da aduga kai gi operation da phari banung mai duga sai kapna ba da si ba khonari ba dagi adui matik ka tawri ba mayam sing aduga tongan samudra ga langhom ga adu gi nongui kenu sing du pa phasi da phari ba nongui sing du adu pa adu di kanoni hai bani da thokri ba thodok mayam sing si yam suna da ba thak satan bagi nga tan bi use ka pagi kenu mayam du phara kan da kan to du yaroi hai bani da seng toksan na ga no hai bani da si mayam se anyway thabak tu phai tawdu di akoina phongdu yo pen da mayam sing ase miyang gi pen da bani khala kan da makha ta ba operation sing yam techfully yam hai sing na akoi gi kanoni kana sathabiu miyang gi support su la kani san thong gi ko hoi thagat che oza duga makha ta na lak jabada hai kugi honorable chief minister khemchana phungdo khiba wafam da kangluk masel gi marakta ukhatnari ba asi lotion handuna amaga nung
ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯟꯖꯤꯜꯍꯟꯒꯗꯕ ꯇꯥꯟꯖꯥ ꯑꯃꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄ ꯑꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯃꯇꯝꯅꯤ ꯈꯟꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯏꯔꯥꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯈꯟꯕꯗ ꯗꯦꯕꯂꯞꯃꯦꯟꯒꯤ ꯈꯟꯒꯗꯕ ꯋꯥꯈꯜ ꯀꯌꯥ ꯅꯥꯊꯩꯗꯨꯅ ꯂꯩꯍꯜꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯕ ꯄꯥꯝꯗꯕ ꯏꯔꯥꯡ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯁꯦꯜ ꯇꯥꯟꯅꯅꯕ ꯄꯥꯝꯕꯩ ꯂꯩꯔꯣꯏ ꯈꯟꯖꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯏ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯗ ꯁ꯭ꯇꯦꯠꯃꯦꯟꯁꯤꯗ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯨꯝ ꯀꯩꯅꯣꯅꯤ ꯆꯨꯝꯃꯕ ꯀꯩꯅꯣ ꯋꯥꯐꯝꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯁꯤ ꯀꯩꯅꯣꯅꯤ ꯉꯁꯤꯁꯨ ꯉꯁꯤ ꯈꯛꯇꯪ ꯉꯥꯡꯒꯗꯕ ꯅꯠꯇꯦ ꯉꯁꯤ ꯈꯛꯇꯪ ꯆꯨꯝꯒꯗꯕ ꯅꯠꯇꯦ ꯃꯤ 23 ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯃꯁꯤ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯤ ꯍꯥꯏꯔꯒ ꯂꯥꯛꯄ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅ ꯆꯪꯁꯤꯜꯂꯝꯒꯗꯕ ꯄꯣꯠ ꯑꯃꯅꯤ ꯑꯦꯛꯁꯟ ꯁ꯭ꯄꯤꯛꯁ ꯂꯥꯎꯗꯔ ꯗꯦꯟ ꯋꯥꯔꯗꯁ ꯍꯥꯏꯔꯤꯕꯅꯤ ꯐꯖꯕ ꯋꯥꯍꯩ ꯈꯣꯏꯊꯨꯝꯅꯔꯕ ꯋꯥꯍꯩ ꯃꯌꯥꯝꯅ ꯃꯤꯒꯤ ꯊꯃꯣꯏꯁꯦ ꯉꯥꯏꯍꯥꯛꯀꯤ ꯅꯠꯇ꯭ꯔꯒ ꯃꯣꯃꯦꯟꯇꯔꯤꯂꯤ ꯄꯦꯜꯍꯟꯕ ꯅꯠꯇꯅ ꯄꯥꯔꯃꯤꯅꯦꯟ ꯑꯣꯏꯅ ꯀꯩꯅꯣ ꯄꯦꯜꯍꯟꯕ ꯉꯝꯃꯣꯏ ꯂꯥꯁꯇꯤꯡ ꯑꯣꯏꯅ ꯃꯔꯝ ꯑꯗꯨꯅ ꯀꯩꯅꯣꯅꯤ CMꯁꯤ ꯍꯦꯗꯅꯤ ꯍꯦꯗ ꯑꯣꯐ ꯗ ꯁ꯭ꯇꯦꯠꯅꯤ ꯃꯍꯥꯛ ꯌꯨꯝ ꯆꯥꯎꯔꯕ ꯃꯅꯤꯄꯨꯔ ꯌꯨꯝꯁꯤꯒꯤ ꯃꯍꯥꯛ ꯀꯩꯅꯣꯅꯤ ꯍꯦꯗ ꯑꯣꯐ ꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯐꯦꯃꯤꯂꯤꯅꯤ ꯑꯗꯨꯅ ꯐꯦꯃꯤꯂꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯥꯄꯤꯟ ꯇꯧꯔꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯩꯅꯣ CMꯁꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯟꯗꯤꯌꯥꯟ ꯐꯦꯗꯔꯦꯂꯤꯖꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯀꯟꯕ ꯀꯩꯅꯣ ꯋꯥꯔꯦꯞꯁꯤꯡ ꯐꯤꯔꯦꯞꯁꯤꯡ ꯂꯧꯔꯀꯥꯟꯗ ꯑꯦꯛꯁꯟꯁꯤꯡ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯦꯡꯅ ꯍꯥꯏꯗꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯡꯒꯤ ꯃꯦꯖꯣꯔꯤꯇꯤꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯃꯇꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯑꯗꯨꯒ ꯇꯧꯐꯝ ꯊꯣꯛꯄꯗꯨꯅ ꯇꯧꯗꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯅ ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯈꯪꯗꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯁꯥꯒꯤ ꯀꯩꯅꯣ ꯏꯃꯨꯡꯗ ꯏꯁꯥꯒꯤ ꯀꯥ ꯅꯨꯡꯗ ꯆꯪꯕ ꯌꯥꯗꯕ ꯁꯟꯗꯣꯡꯗ ꯆꯪꯕ ꯌꯥꯗꯕ ꯑꯗꯒꯤ ꯌꯦꯅꯈꯥ ꯊꯣꯛꯄ ꯌꯥꯗꯕ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯌꯨꯝꯁꯥꯂꯣꯟꯗ ꯍꯥꯏꯔꯒꯀꯣ ꯑꯗꯨꯅ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯊꯣꯛꯄ ꯈꯨꯗꯝꯅ ꯍꯥꯏꯔꯕꯗ ꯃꯣꯔꯦ ꯆꯠꯄ ꯌꯥꯗꯕ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄ ꯌꯥꯗꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯄꯤꯛꯂꯕ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯀꯩꯅꯣꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯑꯃꯒ ꯊꯝꯃꯀꯥꯟꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯑꯃꯒ ꯊꯝꯃꯀꯥꯟꯗ ꯍꯧꯖꯤꯛꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯀꯃꯥꯟꯗꯣꯒ ꯍꯥꯏꯗꯨ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄꯅꯤ ꯑꯗꯒꯤ ꯌꯥꯝꯅꯁꯨ ꯀꯩꯅꯣꯅꯤ ꯍꯩꯌꯦꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯤ ꯃꯥꯂꯦꯝꯗꯐꯥꯎꯗ ꯈꯪꯅꯈ꯭ꯔꯤꯕꯅꯤ ꯑꯗꯨ ꯀꯥꯟꯅꯗꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯣꯕ꯭ꯔꯥ ꯄꯨꯁꯜꯂꯛꯏꯅꯤ ꯑꯁꯤꯒꯨꯝꯕꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯌꯦꯡꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯇꯝꯁꯤꯗ ꯑꯄꯤꯟ ꯑꯣꯅꯔꯦꯕꯜ CMꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯊꯣꯔꯤꯇꯤꯗ ꯇꯧꯒꯗꯕꯗꯤ 2029ꯗ ꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯒꯅꯤ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁꯀ ꯃꯤꯆꯝ ꯃꯤꯌꯥꯝꯒ ꯑꯅꯤꯁꯦ ꯈꯥꯏꯗꯣꯛꯅꯕ ꯍꯩꯇꯕꯗꯒꯤ ꯁꯛꯁꯨ ꯃꯥꯟꯅꯩ ꯑꯗꯨ ꯑꯗꯥ ꯇꯧꯔꯤ ꯆꯤꯡꯅꯩ ꯑꯗꯨ ꯑꯗꯥ ꯅꯠꯇ꯭ꯔꯒ ꯃꯅꯥ ꯄꯪꯕ ꯀꯩꯅꯣ ꯂꯝꯕꯤ ꯆꯠꯄꯗ ꯀꯩꯅꯣ ꯀꯧꯕꯗ ꯇꯥꯍꯧꯗ꯭ꯔꯦ ꯈꯥꯝꯃꯣ ꯍꯥꯏꯕ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯚꯥꯏꯑꯣꯂꯦꯁꯟ ꯑꯃ ꯊꯣꯛꯂꯛꯀꯗꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯛꯑꯦ ꯀꯩꯅꯣꯅꯤ ꯃꯇꯝ ꯑꯃꯒꯤ ꯖꯦ.ꯀꯦ ꯑꯥꯔꯃꯤꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯁꯨꯁ ꯃꯌꯥꯝ ꯀꯦꯁꯦꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯣꯄꯔꯦꯁꯟ ꯕ꯭ꯂꯨ ꯕꯥꯔꯠ ꯃꯁꯤ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯁꯜꯂꯛꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯀꯩꯅꯣ ꯄꯣꯠꯇꯣ ꯌꯥꯝꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯇꯥꯔꯒꯦꯠ ꯇꯧꯗꯕꯤꯗ ꯃꯤꯆꯝ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯂꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯥꯛꯄꯁꯤꯅ ꯍꯦꯟꯅ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯁꯜꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯝꯃꯤꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯃꯥꯡꯖꯧꯅꯅ ꯌꯦꯡꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯅ ꯍꯟꯖꯟꯅ ꯆꯍꯤꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯇꯥꯜꯂꯤꯕ ꯈꯣꯠꯂꯤꯕ ꯑꯌꯥꯝꯕꯗ ꯑꯣꯜꯋꯦꯖ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯑ ꯂꯩꯔꯦ ꯑꯗꯨꯝ ꯊꯣꯛꯇꯨꯅ ꯂꯩꯔꯦ ꯑꯗꯨꯝ ꯊꯣꯛꯍꯟꯒꯗꯧꯔꯦ ꯍꯧꯖꯤꯛ ꯉꯥꯡꯉꯤꯕ ꯇꯥꯖꯤꯗꯥꯒ ꯐꯝꯃꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯤꯒꯤ ꯍꯣꯔꯦꯟꯁꯨ ꯑꯗꯨꯝ ꯃꯣꯏꯗꯤ ꯇꯟꯖꯥ ꯌꯦꯡꯉꯒ ꯊꯣꯛꯅꯕ ꯁꯤꯜꯂꯤ ꯃꯣꯏꯗꯤ ꯚꯥꯏꯑꯣꯂꯦꯟꯁ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ ꯏꯁꯨꯁꯤꯒꯤ ꯃꯔꯝ ꯆꯥꯕ ꯄꯨꯊꯅꯕ ꯂꯝꯕꯤ ꯂꯩꯇꯕꯅꯤꯅ ꯋꯥꯊꯣꯛ ꯊꯣꯛꯍꯜꯂꯒ ꯍꯤꯡꯁꯥ ꯇꯧꯍꯜꯂꯀꯥꯟꯗ ꯂꯥꯁꯇ ꯀꯩꯅꯣ ꯅꯈꯣꯏꯁꯦ ꯀꯩꯅꯣ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯈꯥꯏꯗꯣꯛꯑꯒꯦ ꯀꯥꯏꯅ ꯁꯦꯟꯇꯔꯗꯒ ꯍꯥꯏꯍꯟꯕ ꯌꯥꯅꯕꯒꯤ ꯒ꯭ꯔꯥꯎꯟ ꯑꯃ ꯁꯦꯝꯒꯠꯄ ꯃꯥꯟꯕꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯍꯦꯟꯅ ꯑꯣꯅꯔꯦꯕꯜ ꯑꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯦꯟ ꯑꯣꯊꯣꯔꯤꯇꯤꯁ ꯀꯟꯁꯔꯟꯁ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯒꯦꯀꯣ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛꯇꯪꯒ ꯂꯥꯛꯆꯈꯤꯒꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯗꯦꯜꯂꯤꯗ ꯂꯩꯔꯛꯈꯤꯕ ꯒꯕꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯂꯥ ꯉꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭रीꯒ ꯎꯅꯈꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯠꯇꯕꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯑꯃꯁꯨꯡ ꯃꯦꯒꯤ 2023ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯣꯔꯛꯄ ꯉꯝꯗ꯭ꯔꯤꯉꯩ ꯆꯤꯡꯒꯤ ꯐꯨꯔꯨꯞꯁꯤꯡ ꯑꯣꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯒ ꯅꯥꯒꯥꯁꯤꯡꯒꯒꯤ ꯃꯔꯛꯇ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯃꯊꯪ ꯊꯣꯛꯆꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ
ꯑꯩꯈꯣꯏꯒꯤ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯑꯃꯨꯛ ꯍꯟꯅ ꯊꯝꯂꯛꯄꯒꯤ ꯋꯥꯐꯝ ꯈꯟꯅꯈꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯂꯥꯖꯒ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ उनꯈꯤꯕꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ solve tauba ngamdaba problem issue mayam am leibasina maram oiraga manipur amuk hanna president rule se lakpa yabagi phibam wakhal du khanari bra haiba wafam duni karigumba president rule se amuk hanna lakpagi kaino du leibra ozagi oiba wakhalonda aduga laklagadi kari expect tauba yai haiba wafam duni oza kari haibini अरोइबगी क्वेश्चन सु यामना फजबा हुजु हुजुकी फोंफों साबा गा मरी लेनबा पोल अमनी मरुइना चथरीबा लैंगा को सिगी मरक्ता येंगा कांदा तसेंगना अइना सुम हुजु सुम उबा मतमदा सेंटर लगी लाइबा हंदा प्रेसिडेंट रुन थमुरु मतुंगा मखोइना तब प्लान मयाम फेल होइबा मानबा देन अतुगी मरक्ता की इलेक्शन 2027 का लाक्सलपा सिदा मणिपुर की ओइबा वैली की नत्रगा पा मणिपुर की वोटर सिंग असिगी माइंडसेट असिगी ngasai gi akalaiba lengak posida lengak si kari leirige haibasi ngasai gi yamna temporary government ama harap maming tagi oina ko Thailand Manipur State Constitution Act 1947 the Ningthong titular head ka or thamaga adu nafu da soi dilor thabak tawhid ba yam tawhid na ko adu gumbagi mawong da ngasai gi constitution si loi thuga ra kan da ngasai gi cabinet tara ga ni thoi minister tara ga ni thoi leiga da ba kan ni government ga to lehan da bi da only harap yang kan da noi mayam na pamba PR si pam je government pam me pi ra kan da government sina hujik lai ba miyam gi voter yam sing si tasan khomna taro 2027 election agadra kana yengbogi background ni period amasu maleba ko si adu hari pot aside ngasagi mai feasibility ji uraktreba anti incumbency factor mayam thoksel lakpa misam mayam kana sizel lakpa adu ga terrorist ki thong mayam ko control to bang amak taba thon ning ba haiba tare ka pam da thodong mayam khusem gi na thon ge to mayam ko mai parak taba khuluk taba si yang kanda mamang na set to ki ba ngasagi hari 2029 ko sai da lotion ni ga hari mayam sing adu gi poto hujik lai ba election su kano gi soidong man lakpa ko dagi amuksu pandum su phangoi do manjalakpa ani manipur gi situation se unlike koi kashmir gi yamna khena ba mo gi to an entity la aga lakpa like north east ka bi along gi mandar ga bodo daga pan gi modern ande nagaland daga koi gi enpo gi phanta ga pan gi modality swai ga siga si khara yeng kan da asong gi khara sana ba do manipur situation la ka na manipur si mi tami furup sing asi di yamna woi ma gi sei di sarang lamin chamin na ko charau morong na ba adugi oi ba yamna nungge ba kano laksala pa only sidida la isi sai kano ni 1951 gi matung de la ko khoina pham ta da ma pan gi lakpa sin ku ki kari gi myam singa si sawoti saraga sina sohali ba pot myam leidana eng sa haije gi bidong si 2019 da phana gap le ro ga sun aga ga mai tei ga di adum kano ni punjil la ga thabak tong min se adum si loi ya ya khoi phulup yellow phulup myam sin si loi jana ga ne ba soi ga di soi gre tung da di khoi kano to gum si ga hai ra khoi ya ne ba su ya roi do ba pot mayam ji khulai wen ga sin ko mayam sing si gi masi ta na lak na gi kano duni amara maduna PRC thoina tawge khalaga di PR soina lakani ko natre haragan ne kano ma khoi gi ta sengna hujik lai ba government ji chau thoga kholaga phajna fully sai am si da strength ji ula kan puchen sengna ade manipur si kai ba ya roi sum kai roi ga na phajna ga khoi gi lau thok ta na tawraga adu gi decision gum ma lauro ka do mali tawge na khalaga di PR la ani maram di kano hana sarkar ji phungpan tawgi dana adu ta sengna election lom ta tawsin ya haraga na sarkar chau thora ani election mai bonsin ya haraga na sini aina uri se ana maram aduna ngasai gi akoina uhning di PR se lak taraga di khoina expect tawba ya budi kai kai ti akoi gi di kano ni issues mayam sing asisu kano ni direct la edana sai proxy gi potu khara amu sama dina amaron da PR si lak su dum phayena khalle maram di akoi gi ba aseng ba issues mayam sing direct kano ga handle tawgani dana akoina maram di hojik government la aga kari bu kana ri gi habani da thaba khara lokthok loksin lambi khara semtok semjin adagi kano khara uyum khara tam si kanu ni habani da adu tamamaga aswaina sathokpana nomaina ka paga hatpa ga sai gi kanu tawdu bu ra ga di adu gum sarkar makhar si gum sarkar si leido ra ga di akoi subam pam di habani da asi ga yumisam yam taru hape justice kai da lai gre adagi kanu da lai jiri gi justice kai da lai gre si gum mayam singa si tawbunga adu tawbunga ba government ma lakwa la ka da ra ga di akoi kanu ni yam phai ha ba government si ko adu sintong taw
ꯇꯧꯕ ꯉꯝꯗꯕ ꯅꯠꯇ꯭ꯔ ꯁꯨꯝ ꯇꯧꯔꯣꯏꯗꯕ ꯒꯣꯔꯃꯦꯟ ꯂꯥꯛꯑꯒꯗꯤ ꯀꯔꯤ ꯒꯣꯔꯃꯦꯟꯗꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯤꯡꯕꯗꯤ ꯅꯣ ꯄꯋꯥꯔ ꯀꯦꯟ ꯕ꯭ꯔꯦꯛ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒ ꯄ꯭ꯂꯨꯔꯦꯇꯤꯛ ꯁꯣꯁꯥꯏꯇꯤ ꯍꯤꯁꯇꯣꯔꯤꯀꯦꯂꯤ ꯏꯚꯣꯜꯕ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯣꯐ ꯅꯣꯠ ꯂꯦꯁ ꯗꯦꯟ 9 communities ki mayam ki manipuri apunbagi then equitable share equitable growth puna sakhana me miengda mamang da lekhiyo phato mayam yum bam moirga tungda lakada mayam do khori no phom thara sum leiraga di modu kana roi hauki mayam di hojik leiri issues mayam se taking as an opportunity ko aduna khoi gi oiba mindset oiro ngasai gi maitei ina ka majority gi oiba chaubinism gi element yara masu longthokpa apika fruit masa masa gi yalama maram sadana heta thajagandaba natraga karon to irrational minority complexity ga na harise si mayam pura erase of tawra kanda amtang oiba akaruni growth am kana semkat gi tanja do madu ina lower si whether government la kera PR la kera ana akoi gi madu thena ga dabani maram di akoi hingminari ba mayam singa si physiology da yumpham moi ga dabani ana maliam da kashu kana oppressor katana mai pak panati oppressed people mayam gi mai pak tuna ngasai gi ning tamba phangjarapa future semambagi wari ngatani ko amadamanda na khina langnimba laksna khoi thengna batare but for the sake of all the not less than 39 communities ko living together for the last many thousands of years si kano se masigi mayok the lepa khuding makti manipur miyam thengna gani samai thangyo ta hoi thaga chai oja sana marik jumna ba mamal yam law phang gam su thambire oja gi chilla matam ga su kai thokidona tharama sibu saru ya bidona mapung phan bi bagi dam ta oja bo haninga leitana thaga chari oja matang asida news analysis loisanjare midyeng tabiriba punamak puso amuka hana thaga chari Sparkle Educational Service ki Career Counselor ki Female amasung Male ki ahangba post ani kauri Educational Qualification MBA loiba oigadabani Fresher amasung Experience leiraba miyoi singna apply tobiba yagani Hena akupa marol ki damak 7005063196 natragana 9366230077 da contact tawirao natragana aikoi office Sparkle Educational Service, 2nd floor, Northeast Window TV Building, Hata, New Chikon Road, Imphal East, Manipur da lengsin birau. Northeast Window mining tabiriba mayam punamakbu taramna okchari, hauzik mapalamgi thabaki pau pijari, ahanbada Athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibeta natana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV Building Hata New Chekon Road da lengsin birau